Good morning. Ngasi amu Meitai Kabirgi ko akhoi ngasi amu unarasi class se khara amu torasi ko. Welcome to my class. Nahan akhoi Meitai Kabi ko Meitai Kabi akhoi part 1 2 3 khaidoga Meitai Kabirgi se akhoi tokra. Adaida explanation tokra noida video sing yam thakra. Adugi makha tarakpa masigi akhoi tawdorusina Meitai Kabirgi ko Meitai Kabi hariba akhoi kharakam chawba singi sigi sida akhoi se discussion question answer adagi explanation hadi mari makhong taktuna akhoi gi sandokna ibada madugi maramda masigi oina akhoi ninasi maduida recapitulate tawbo oina ko nahanoida sairing se matup se ahum thokna matek takhibanina nakhoi ningsingnabagi oina sairing se ay amtang parake explain it tawraroi sairing se amtang pathorake hobudagina loibho adugi matungda sairing sidegi question khara khangatlaga kamaina neinaba yai haibatu ai taglake ahanbada sairing se amtang parage noi sairing se munna tar Meitai Kabi narakta satpe leirangna nambina ba yaudina arembada kenbagum imaida lotpa manina yengbina baleitana arembada nganbagum Cingda koina pansaba hauna koina pangakpa Manipur shana leibakna arembada ngalami arembada shatlami khangbinaba leitana Wakal asi khanbada ahing ningthil anida awabana phumbangnei Gomukhigi napomda Vagirati Gangana ichel phangna chenbagum thamoi laka nungduda sintharakpa laizana mitlugi napom thumnari Nachagi pambom chawdringei palemgi nungsiba khangdringei imagi seba ngamlamdri palem sakpi imawu tolaba nacha ikhoina khuseng paloina duna yakairon bu khanjagi lairab nachana prem dhara nattana kacheningai leijade thamoi gi laka nungduda vakti gi asan mathakta lengsin biyu palem o punsi gi mikup kudingda thuya khabu kauduna pinabiyu imawo Lairabi ironi khangdabana haibani Meitai Kabi lakhini inung soro terekle chingkai phidu phulakle kwakilan baw silani nimida wai kanduda tamya kuri chenbada pukningi torban thaktuda wakhalgi asin thaduna ithak irei khudingda palemgi phajaba yengjaho thabalne ipom hauraba sangbanaba ahingda imagi ningthiba yengjaho Pombi yengi wate do, cikla yengi nopte do, kabina wat pahunade. Basantegi matamda, frikina ngangana bada, ayamba pombi cikla na fairat taphamduna, mapugi ko loy sakliba, kabigi mi phamna yengjaho, sarat ki thabal aruba, kalengi leirang fazaba, kabigi haraw na phamni, palem ningba inausha. Korbak mangdatha, khorze kutapai, Palemgi ningthiba khushilho mapugi thawjal phanglaba asigumba lamdamse kabigi pokna phamnido ichin inaw pumnamak lising amatta oiduna palemgi laman khumnaba lawsingi thamai thansinu imagi sheba tawsinu Meitai Kabi lakhini sairingdi sinika sairing sida hangbaya ba kushindi yam laikhre ada khoina sidadi loina tawba yadabanina aina maru oiba question kharadang khangatlaga neiraga question se kamaina khumgani koi adigi akhoi gi mari makhong takpasina kamaina igani habaduni aduga aina se sida pukhalaiba question si wahang singsi nataba nakhoina tholakpa lairiki maningda yauriba wahang khudingmaktu loina neinaba yai nakhoina sana loina pathoga khangbra habadu yengu khangdaba wahang Nina pakhum pibada luna thokpa yauradi ai comment box ta dum ira asu yai adu kramaina khumni haibadu aina amuk taglake kwa duna ahan bu wahang Meitai lon bu khangdabana kari haina haibage haiba aina khambe noi khangamani haidi khalle adu bu yengsika kai haina haidino Meitai lon bu khangdabana kari haina haibage koi kharakam chawbagi mot matung ina kai haiki lairabi ironi haihidro Mak amagi oiragana Meitai lon bu khangdabana lairabi ironi hai haibasida loire
अदु लाइरबी इरोन हाइबगी हानसु अइना सैरेंग ताका मतमदा एक्सप्लेन तौख्रेको करिगिनो लाइरबी इरोन हाइरिदु लाइरबी इरोन हाइरबगी मरमदी अखोगी साहित्यगी पुकैदो चाउद्रिबा करम मतमदा कवि चाउबगी खोगी खराकम चाउबगी मतमदा को मतमदुगी समाजते येंगगनी को अखोइना सैरेंग से पादोरिबा सैरेंग से तमदोरिबा सैरेंग सिगी वाहन थोक पीगदोरिबसे करिगिनो हाइबदी खोगी समाज की ममीदी साहित्य ताद्रो अदुना मतमदुगी साहित्य पागे हायरदी मतमदुगी समाज येंगदबा अदुना खोइना मैतै लोनबु खंगदबना लाइरबी इरोनी हाय को लाइरबी इरोन के आर्थ सु खंगे को साहित्य की पुकैदो चाउद्रिबा मतम ओइबा अदुना नि ngसाइगी मैतै कवि लाखिनी हाइना मैतै कवि से हेन थोहनिंगपा हेन इमागी सेवा तोहनिंगबा इहनिंगबगी इथिल अमख सैरेंग सिदा कवि सिना पीरिसे को सिना अहानबगी क्वेश्चन गी वहंग ओइबया वहंग सिगी पखुम ओइबया रे अनिसुब वहंग मणिपुरबु कविगी पोक्नफमनी हाइबसी करिगिनो नै खंगमने खल्लेसिजु इसम समना माक अमखकी ओरबदी मपुगी थौजाल फंगलबा लमदमनेबा मणिपुर से को कवि चाउबगी मोट मतुंग इननी को सैरेंगदुदा बेस तौरगा को मपुगी थौजाल फंगलबा लमदमनेबा मपुगी थौजाल फंगलबा लमदम हाइबदी कैनो महौसागी फजबना थल्लबा महौसागी फजबा मयाम हाइख्रे सैरेंगदुदा महौसागी फजबना पिकथना हाइख्रे नोंगालकपा मतमदा फजबा नुमित तारमदागी नुमितकी nganabigi फजबा हा नदेगी सरथागी फजबा याम हाइख्रे सैरेंगदो अमुक्का हन्ना पारगा अदेगी अमुहना तारगा खंगनी को अदुना मणिपुरबु कविगी पोक्नफमनी हाइबसी करिगिनो हाइबगी आर कसिगी आंसर दी सिगी पाउखुम करी ओइने हाइबदा मणिपुरबु कविगी पोक्नफमनी हाइबगी मरमदी मपुगी थौजाल फंगलबा लमदमनेबा मणिपुर से को 1 मार्क की दमक्तदी मसिना यारे अदुगा करिगी माना मपुगी थौजाल फंगलिमनो हाइदी सैरेंगसिदा हाइखिबा खोगी मपुगी थौजाल फंगबगी हाइबदी महौसागी फजबना थल्लबा दुनिको मपुगी थौजाल फंगलबा हाइबदी मदु अखोइना मथंग पारागा अदुम नोइना हेना साउथोहनगे हाइबसु यारे 1 मार्क की ओरगना खोगी ngसाइगी मपुगी थौजाल फंगलबा हाइबा वाहाइसिना अदुम मतिक जारे सिना अनिसुबो वाहंगी पखुम अहुम सुबो वाहंग लौसिंगी थामै थालगा कबिना करी तोसी हाइबगी लौसिंगी थामै थालगा कबिना करी तोसी हाइबगी करी हाइकी इमागी सेवा तोसी हाइकी को लौसिंगी थामै थालगा कबिना इमागी सेवा तोसी हाइकी से मार्क अमगी ओइना को मार्क अमगी ओइनदी इमागी सेवा तोसी हाइबसिना लोइरे अदना खोइना सिदा खंगदबसे साउथोकना मार्क अनि नत्रगा अहुमद पिरासु लौसिंगी थामै हाइबसे करिनो अखोइ लाहि लाइसु तमदना इहे इसिंग तमलगा ज्ञान से हेना चौखटला कांदा मदु इथोरा अकांदनिको साइगी कवि ओहनिंगिने बाहादि इहनिंगिनेबा को साइगी कवि अखोइना कवि सिना पीरिबा इथिलसे इहनिंगिने मैम से इरसी अदुगा इमागी पुकई से चौखटललसी इमागी सेवा तौसी हाइदि साहित्यना मचक ताक्तुइनेबा खोगी लमदम से को अदुनी को हाइसे अदुना इसम समना 1 मार्क के हायरदी लौसिंगी थामै थालगा कबिना इमागी सेवा तौसी हाय सिने यारे को अदुगा मखा तारकपा वहंग खरगा येंगसे मखा तारकपा मरी शुभ वहंगदा आइना थमिसिना मरी मखोंग ताक्तुना संदोकना इयु हाइबा सिदी आइना अहानबदसु यामना हानासु ताखरबनी को खंगमनी अदुबु सि येंगसि को अहानबदा मरी मखोंग ताकनबा पीरिबा आइना कोट वहाई परिंग अहुमखक पीरी सैरेंगी परिंग अहुमखक सि कैनो आई पारके कोकता को वखल असि कनबदा हाइजे क से ख ओइगदमनी को आइना कनतौबदा सोइरमनी को वखल असि खनबदा अहिंग नुंथिल अनिदा अवाबना फुंबंगने मतंग से खंगिब्रा वखल असि खनबदा अहिंग नुंथिल अनिदा अवाबना फुंबंगने हाइबा यान हानबदा खोगी कबिगी ममिंग ताअमनी को कबिगी ममिंग से हाइरमनी खराकम चाउबसिंगने इबा इबगी दी प्रेजेंटेशन की मवोंदी हानदेगे दम खंगा इदुनी को पिरमलिबा सैरेंग मते असि अखोगी कबि खराकम चाउबसिंगना इबा
ꯃꯩꯇꯩ ꯀꯕꯤ ꯍꯥꯏꯕ ꯄꯥꯔꯥꯒꯤ ꯃꯃꯤꯡꯗꯣ ꯀꯣ ꯁꯤꯅ ꯃꯩꯇꯩ ꯀꯕꯤ ꯍꯥꯏꯕ ꯁꯩꯔꯦꯡꯅꯤ ꯑꯗꯨꯅ ꯁꯩꯔꯦꯡ ꯑꯗꯨꯗꯒꯤ ꯂꯧꯊꯣꯔꯛꯄꯅꯤ ꯑꯗꯨ ꯃꯇꯥꯡꯁꯤ ꯀꯩꯅꯣ ꯍꯥꯏꯔꯤꯁꯦ ꯋꯥꯈꯜ ꯑꯁꯤ ꯈꯟꯕꯗ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯑꯅꯤꯗ ꯑꯋꯥꯕꯅ ꯐꯨꯝꯕꯪꯅꯩ ꯀꯔꯤ ꯋꯥꯈꯜꯅꯣ ꯀꯕꯤꯅ ꯈꯜꯂꯤꯁꯤꯕꯣ ꯃꯅꯤꯄꯨꯔ ꯁꯅꯥ ꯂꯩꯕꯥꯛꯅꯅꯦꯀꯣ ꯑꯔꯦꯝꯕꯗ ꯀꯅꯥ ꯈꯪꯕꯤꯗꯅ ꯂꯩꯔꯤ ꯈꯟꯕꯗꯅꯦꯕ ꯃꯥꯅ ꯋꯥꯖꯔꯕꯗꯣ ꯁꯤꯗꯤ ꯑꯩꯅ ꯃꯇꯥꯡꯗꯣ ꯃꯅꯨꯡꯒꯤ ꯑꯥꯔꯊꯗꯨ ꯁꯤꯅꯤ ꯍꯥꯏꯅ ꯁꯤ ꯈꯛꯇꯪ ꯏꯕꯅꯤ ꯃꯥꯅ ꯉꯁꯥꯏꯒꯤ ꯀꯕꯤꯁꯤꯅ ꯃꯅꯤꯄꯨꯔ ꯁꯅꯥ ꯂꯩꯕꯥꯛꯅ ꯑꯔꯦꯝꯕꯗ ꯀꯅꯥ ꯈꯪꯕꯤꯗꯅ ꯂꯩꯔꯦ ꯍꯥꯏꯅꯈꯟꯕꯗ ꯍꯥꯏꯔꯤꯕ ꯋꯥꯈꯜꯁꯦ ꯈꯟꯕꯗ ꯀꯕꯤꯁꯤꯅ ꯀꯩꯗꯧꯕ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯑꯅꯤꯁꯤꯗ ꯃꯥꯁꯦ ꯑꯋꯥꯕꯅ ꯃꯥꯅ ꯐꯨꯝꯕꯪꯅꯩ ꯍꯥꯏꯔꯤꯑꯕꯀꯣ ꯑꯗꯨ ꯅꯣꯏꯅ ꯏꯔꯛꯄ ꯃꯇꯝꯗꯗꯤ ꯀꯔꯝꯍꯥꯏꯅ ꯈꯟꯈꯤ ꯉꯁꯥꯏꯒꯤꯗꯣ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯩꯔꯦꯡꯒꯤ ꯏꯍꯥꯟ ꯍꯥꯟꯕꯒꯤ ꯍꯧꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯆꯤꯡꯅ ꯀꯣꯏꯅ ꯄꯟꯁꯥꯗꯅ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯆꯤꯡꯃꯤꯅ ꯀꯣꯏꯅ ꯉꯥꯛꯇꯅ ꯂꯩꯕ ꯂꯝꯗꯝꯁꯦ ꯀꯩꯗꯧꯔꯕ ꯀꯔꯤ ꯍꯥꯏꯅ ꯆꯥꯡꯗꯝꯅꯈꯤ ꯑꯩꯈꯣꯏꯅ ꯀꯕꯤꯅ ꯑꯩꯈꯣꯏꯒꯤ ꯆꯤꯡꯗ ꯑꯩꯈꯣꯏꯒꯤ ꯀꯩꯗꯧꯔꯕ ꯀꯩ ꯍꯥꯏꯅ ꯍꯥꯏꯈꯤ ꯑꯔꯦꯝꯕꯗ ꯉꯥꯜꯂꯝꯃꯤ ꯑꯔꯦꯝꯕꯗ ꯁꯥꯠꯂꯝꯃꯤ ꯀꯔꯝꯍꯥꯏꯅ ꯅꯥꯔꯛꯇ ꯁꯥꯠꯄ ꯂꯩꯔꯥꯡꯅ ꯑꯔꯦꯝꯕꯗ ꯁꯥꯠꯄꯗꯧꯅ ꯃꯅꯤꯄꯨꯔ ꯁꯅꯥ ꯂꯩꯕꯥꯛꯁꯦ ꯀꯅꯥꯝꯇꯅ ꯈꯪꯕꯤꯗꯅ ꯂꯩꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯒꯤ ꯏꯌꯥꯏꯗ ꯂꯣꯠꯄ ꯃꯅꯤꯅ ꯃꯥꯅ ꯀꯅꯥꯝꯇꯅ ꯎꯕꯤꯗꯅ ꯃꯥꯒꯤ ꯐꯖꯕ ꯃꯉꯥꯜꯗꯣ ꯀꯅꯥꯝꯇꯅ ꯎꯕꯤꯗꯅ ꯑꯔꯦꯝꯕꯗ ꯉꯥꯟꯕꯒꯨꯝꯅ ꯃꯅꯤꯄꯨꯔꯁꯨ ꯉꯥꯟꯗꯅ ꯃꯅꯤꯄꯨꯔꯁꯨ ꯑꯔꯦꯝꯕꯗ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯁꯤꯅꯦꯕ ꯍꯥꯏꯔꯛꯇꯣꯏꯁꯦ ꯁꯤ ꯆꯥꯎꯊꯣꯛꯅ ꯏꯔꯛꯇꯣꯏꯅꯦ ꯁꯤ ꯑꯩꯅ ꯄꯤꯔꯤꯕ ꯋꯥꯍꯪꯁꯤꯡꯁꯦ ꯏꯊꯣꯛꯄ ꯁꯤꯅ ꯍꯣꯝꯋꯥꯔꯛ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯣ ꯑꯃꯨꯛꯇꯪ ꯏꯊꯣꯛꯑꯒ ꯑꯃꯨꯛ ꯑꯩ ꯌꯦꯡꯗꯣꯏꯅꯤꯀꯣ ꯑꯗꯣ ꯐꯖꯅ ꯏꯊꯣꯛꯑꯒ ꯊꯝꯕꯤꯔꯣ ꯑꯗꯨꯒ ꯀꯗꯥꯏꯗ ꯁꯝꯖꯟꯕ ꯍꯩꯇ꯭ꯔꯦ ꯀꯃꯥꯏꯅ ꯏꯊꯣꯛꯄ ꯍꯩꯇ꯭ꯔꯦ ꯍꯥꯏꯕꯗꯨꯁꯨ ꯂꯩꯔꯕ ꯑꯗꯨꯒꯨꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯔꯗꯤ ꯀꯃꯦꯟꯇ ꯑꯗꯨꯝ ꯏꯕꯤꯔꯛꯑꯣꯀꯣ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯁꯅꯥ ꯃꯅꯨꯡꯒꯤ ꯃꯥꯒꯤ ꯃꯇꯥꯡꯗꯤ ꯋꯥꯈꯜ ꯑꯁꯤ ꯈꯟꯕꯗ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯑꯅꯤꯗ ꯑꯋꯥꯕꯅ ꯐꯨꯝꯕꯪꯅꯩ ꯍꯥꯏꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁꯅꯥ ꯂꯩꯕꯥꯛꯁꯦ ꯑꯔꯦꯝꯕꯗ ꯀꯅꯥꯝꯇꯅ ꯈꯪꯕꯤꯗꯅ ꯂꯩꯔꯦ ꯍꯥꯏꯅ ꯈꯟꯕꯗꯅꯦꯕ ꯉꯁꯥꯏꯒꯤ ꯀꯕꯤꯅ ꯋꯥꯖꯔꯤꯗꯣ ꯑꯗꯨ ꯌꯥꯔꯅꯤꯀꯣ ꯏꯊꯣꯛꯄꯒꯤ ꯃꯑꯣꯡꯗꯤ ꯑꯝꯇꯪ ꯌꯦꯡꯕꯤꯔꯛꯑꯣ ꯑꯩꯅ ꯍꯥꯟꯅꯁꯨ ꯇꯥꯛꯈ꯭ꯔꯕꯅꯤꯅ ꯑꯗꯨꯒ ꯌꯦꯡꯉꯁꯤ ꯑꯗꯣ ꯃꯊꯪꯒꯤ ꯀ꯭ꯋꯦꯁꯟ ꯑꯗꯨꯁꯨ ꯃꯔꯤ ꯃꯈꯣꯡ ꯇꯥꯛꯄꯅꯤ ꯌꯦꯡꯁꯤ ꯁꯝꯒꯤꯁꯦ ꯃꯔꯤ ꯃꯈꯣꯡ ꯇꯥꯛꯇꯣꯏꯅꯤꯀꯣ ꯁꯤꯁꯨ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯂꯤꯆꯤꯡ ꯑꯃꯠꯇ ꯑꯣꯏꯗꯨꯅ ꯄꯂꯦꯝꯒꯤ ꯂꯃꯟ ꯈꯨꯝꯅꯕ ꯂꯧꯁꯤꯡꯒꯤ ꯊꯥꯎꯃꯩ ꯊꯥꯟꯁꯅꯨ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯁꯅꯨ ꯃꯩꯇꯩ ꯀꯕꯤ ꯂꯥꯛꯈꯤꯅꯤ ꯀꯣ ꯁꯤꯅ ꯋꯥꯍꯪꯅꯤ ꯑꯗꯨꯒ ꯃꯈꯥꯗ ꯁꯤ ꯑꯟꯁꯔꯁꯦ ꯌꯦꯡꯉꯨ ꯁꯤꯒꯤꯁꯨ ꯀꯕꯤ ꯆꯞ ꯃꯥꯟꯅꯩ ꯉꯁꯥꯏꯒꯤꯀꯣ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯀꯕꯤ ꯍꯥꯏꯔꯤꯕ ꯁꯩꯔꯦꯡ ꯑꯩꯈꯣꯏꯒꯤ ꯀꯕꯤ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯆꯥꯎꯕꯁꯤꯡꯅ ꯏꯕ ꯁꯩꯔꯦꯡ ꯑꯁꯤꯗꯒꯤ ꯂꯧꯊꯣꯔꯛꯄꯅꯤ ꯃꯇꯥꯡꯅ ꯀꯔꯤ ꯑꯣꯏꯔꯤꯕ ꯃꯇꯥꯡꯗꯤꯀꯣ ꯁꯩꯔꯦꯡꯁꯤꯒꯤ ꯏꯔꯣꯏ ꯂꯣꯏꯕ ꯁꯔꯨꯛꯀꯤ ꯋꯥꯍꯩ ꯄꯔꯦꯡ ꯃꯥꯒꯤ ꯏꯔꯣꯏ ꯂꯣꯏꯕ ꯁꯔꯨꯛꯀꯤ ꯁ꯭ꯇꯦꯟꯖꯥꯗꯨꯅꯤ ꯂꯧꯈꯠꯂꯛꯏꯕꯁꯤ ꯃꯁꯤ ꯃꯔꯨ ꯑꯣꯏꯕꯅꯤ ꯑꯗꯒꯤ ꯕꯣꯔꯗꯀꯤ ꯑꯦꯛꯖꯥꯝꯗꯁꯨ ꯑꯗꯨꯝ ꯍꯪꯕꯁꯨ ꯌꯥꯎꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯍꯦꯟꯅ ꯃꯔꯨꯁꯨ ꯑꯗꯨꯝ ꯑꯣꯏꯕꯅꯤꯀꯣ ꯃꯔꯨ ꯑꯣꯏꯕ ꯈꯔ ꯈꯪꯒꯠꯂꯛꯄꯅꯦ ꯑꯩꯅ ꯁꯤꯗ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯅꯗꯨꯅꯀꯣ ꯃꯥꯅ ꯃꯇꯥꯡꯗꯤ ꯃꯥꯅ ꯃꯅꯨꯡꯒꯤ ꯑꯥꯔꯊꯗꯤ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯅꯗꯨꯅ ꯏꯃꯥꯒꯤ ꯂꯃꯟ ꯁꯤꯡꯅꯅꯕꯀꯣ ꯏꯍꯩ ꯏꯁꯤꯡ ꯑꯩꯈꯣꯏ ꯇꯝꯗꯨꯅ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯁꯤ ꯃꯩꯇꯩ ꯀꯕꯤ ꯀꯣ ꯀꯌꯥ ꯑꯩꯈꯣꯏꯒꯤ ꯄꯣꯛꯅꯅꯕ ꯍꯥꯏꯕꯅꯤ ꯑꯩꯁꯦ ꯕꯅꯥꯟꯁꯦ ꯈꯤꯇꯪ ꯂꯥꯟꯕ ꯌꯥꯎꯈ꯭ꯔꯦ ꯑꯩꯅ ꯅꯝꯕꯗꯀꯣ ꯑꯗꯨ ꯁꯤ ꯌꯦꯡꯉꯨꯁꯦ ꯏꯍꯩ ꯏꯁꯤꯡ ꯍꯥꯏꯕꯗꯣ ꯉꯧꯂꯣꯟ ꯁꯨꯝ ꯑꯣꯏꯗꯧꯅꯤꯀꯣ ꯇꯝꯗꯨꯅ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯔꯁꯤ ꯀꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯀꯕꯤ ꯀꯌꯥ ꯍꯥꯏꯗꯧꯅꯤꯀꯣ ꯀꯌꯥꯅ ꯏꯔꯦꯀꯣ ꯃꯩꯇꯩ ꯀꯕꯤ ꯀꯌꯥ ꯑꯩꯈꯣꯏꯒꯤ ꯄꯣꯛꯂꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯕꯅꯦꯕꯀꯣ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤꯁꯦ ꯑꯩꯅ ꯑꯃꯨꯛ ꯑꯦꯛꯁꯄ꯭ꯂꯦꯟ ꯈꯤꯇꯪ ꯇꯧꯔꯛꯀꯦ ꯌꯦꯡꯉꯨꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯂꯤꯆꯤꯡ ꯑꯃꯠꯇ ꯑꯣꯏꯗꯨꯅ ꯄꯂꯦꯝꯒꯤ ꯂꯃꯟ ꯈꯨꯝꯅꯕ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯃꯩꯇꯩ ꯂꯩꯕꯥꯛꯇ ꯂꯩꯔꯤꯕ ꯑꯩꯈꯣই ꯄꯨꯝꯅꯃꯛꯁꯦ ꯑꯃꯠꯇꯅꯤ ꯏꯆꯤꯟ ꯏꯅꯥꯎꯅꯤ ꯍꯥꯏꯅ ꯀꯕꯤꯅ ꯂꯧꯕꯅꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯂꯤꯆꯤꯡ ꯑꯃꯠꯇ ꯑꯣꯏꯗꯨꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯄꯂꯦꯝꯒꯤ ꯂꯃꯟ ꯈꯨꯝꯅꯕ ꯍꯥꯏꯗꯤ ꯏꯃꯥꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯑꯄꯣꯛꯄꯤ ꯄꯂꯦꯝꯒꯨꯝꯅ ꯂꯧꯔꯒꯀꯣ ꯏꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯏꯃꯥꯁꯦ ꯏꯃꯥꯒꯤ ꯂꯃꯟ ꯈꯨꯝꯅꯅꯕꯒꯤꯗꯃꯛꯇ ꯂꯧꯁꯤꯡꯒꯤ ꯊꯥꯎꯃꯩ ꯊꯥꯟꯁꯅꯨ ꯍꯥꯏꯗꯤ ꯏꯍꯩ ꯏꯁꯤꯡ ꯇꯝꯁꯟꯗꯣꯏꯕ ꯏꯍꯩ ꯏꯁꯤꯡ ꯇꯝꯃꯀꯥꯟꯗ ꯒ꯭ꯌꯥꯟꯁꯦ ꯐꯪꯉꯛꯇꯣꯏꯅꯤꯀꯣ ꯑꯗꯨꯒ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯁꯅꯨ ꯍꯥꯏꯗꯤ ꯏꯃꯥꯒꯤ ꯁꯦꯕꯥ ꯑꯩꯈꯣꯏꯅ ꯇꯝꯃꯨꯔꯤꯕ ꯏꯍꯩꯗꯣ ꯑꯗꯣ ꯏꯁꯥ ꯈꯛꯇꯪꯒꯤ ꯅꯨꯡꯉꯥꯏꯅꯕ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯄꯣꯛꯄꯤꯔꯛꯏꯕ ꯄꯂꯦꯝ ꯏꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁꯅꯥ ꯂꯩꯕꯥꯛꯁꯦ ꯁꯤꯒꯤ ꯅꯨꯡꯉꯥꯏꯅꯕ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯁꯤ ꯑꯗꯨ ꯃꯇꯝ ꯑꯗꯨꯇꯗ ꯃꯩꯇꯩ ꯀꯕꯤ ꯂꯥꯛꯈꯤꯅꯤ ꯍꯥꯏꯕꯅꯦꯕ
ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯄꯨꯜꯂꯒ ꯏꯍꯩ ꯏꯁꯤꯡ ꯇꯝꯃꯨꯕꯗꯨꯅ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯕꯗ ꯑꯣꯟꯁꯤ ꯑꯗꯨꯒ ꯃꯩꯇꯩ ꯀꯕꯤꯁꯦ ꯂꯥꯛꯈꯤꯅꯤ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯏꯁꯤ ꯀꯣ ꯏꯃꯥꯒꯤ ꯄꯨꯀꯩ ꯆꯥꯎꯈꯠꯍꯟꯁꯤ ꯑꯗꯨ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯄꯨꯟꯁꯤꯜꯂꯕ ꯂꯤꯆꯤꯡ ꯑꯃꯠꯇ ꯑꯣꯏꯔꯀꯥꯟꯗ ꯏꯃꯥꯒꯤꯅꯦ ꯁꯦꯕꯥꯁꯦ ꯇꯧꯔ ꯃꯇꯝꯗ ꯃꯩꯇꯩ ꯀꯕꯤꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯀꯅꯤ ꯍꯥꯏꯅ ꯀꯕꯤꯁꯤꯅ ꯐꯣꯡꯗꯣꯛꯄꯅꯦꯕ ꯀꯣ ꯑꯗꯨꯒ ꯂꯣꯟꯗꯥ ꯑꯗꯒꯤ ꯏꯕꯒꯤ ꯄ꯭ꯔꯖꯦꯟꯇꯦꯁꯟ ꯅꯈꯣꯏ ꯀꯃꯥꯏꯅ ꯏꯊꯣꯛꯀꯦ ꯍꯥꯏꯕꯗꯨ ꯏꯁꯥꯅ ꯏꯔꯀꯥꯟꯗ ꯍꯣꯠꯅꯔꯀꯥꯟꯗ ꯈꯪꯉꯛꯀꯅꯤ ꯑꯗꯣ ꯑꯃꯨꯛꯇꯪ ꯐꯖꯅ ꯏꯊꯣꯛꯑꯣ ꯑꯗꯨꯒ ꯃꯇꯥꯡ ꯑꯇꯩ ꯈꯪꯗꯕ ꯌꯥꯎꯔꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯗ ꯌꯥꯎꯔꯤꯕ ꯀꯩꯅꯣ ꯃꯌꯥꯝꯁꯤꯁꯨ ꯀꯣꯏꯁꯟ ꯃꯌꯥꯝ ꯋꯥꯍꯪ ꯃꯌꯥꯝꯁꯤꯁꯨ ꯅꯈꯣꯏꯅ ꯑꯉꯝꯕꯈꯩ ꯇꯧꯔꯣ ꯑꯗꯨꯒ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯈꯪꯗꯕ ꯃꯇꯥꯡꯗꯣ ꯃꯗꯨꯗꯤ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯍꯪꯉꯛꯑꯣ ꯑꯗꯨꯒ ꯑꯃꯨꯛ ꯇꯥꯟꯅꯔꯁꯤ ꯀꯣ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯃꯇꯥꯡꯁꯤꯗ ꯀꯣ ꯃꯩꯇꯩ ꯀꯕꯤꯒꯤꯁꯦ ꯂꯣꯏꯁꯤꯜꯂꯁꯤ ꯑꯗꯨꯅ ꯅꯈꯣꯏ ꯃꯌꯥꯝꯁꯨ ꯃꯊꯪꯒꯤ ꯀ꯭ꯂꯥꯁꯇ ꯑꯃꯨꯛ ꯎꯅꯔꯁꯤ ꯊꯦꯡꯛ ꯌꯨ